Hello mayam, tabiriba nukoy mayam bo amuka hanna Prabhu Jisu Christ gi mingda Evangelist JP Thaime ehakna taram na welcome to Zari Christian Living Ministry YouTube channel Manipuri Sabbath School discussion ashina amuka puduna lakchari lesson number 8 2024 gi first quarter Sabbath School Wisdom for Righteous Living. Wisdom for Righteous Living. Asengba dharma chenba punsi ama hingnanabagi damakta kari losing darkar laybra haibagi maramda. Aikoina ngasi lesson number 8 asida nainagadori. Ngasi gi memory text oina aikoida PB ribasi Psalm number 90 gi verse 12 ni Psalm number 90 gi 12 aduda amuktang aikoi yengsi. Teach us to number our days. Natraga atopa version ERB then teaches us how short our lives are, right? So that we may gain a heart of wisdom. Asumay na hay. Ishore, ay ko'y gipunsi siya kaya mukten bra. Hay base, nitigi, numit kudingi, chahi kudingi masing tiraga laybang ngamna na ba, mateng pang biyo. Adu oy rabadi. Punsi asigi maramda budi losing pangraga thamoy asi sengdok halaga laibang ngamna na ba haina sami sing na pratna tawkiba ishorda nije kibaduni. Teach us to number our days that we may gain a heart of wisdom. Psalm number 90 gi 12. Haukiba sabat aduda ay koina uwi madudi ishor na mahaki nungsiba gi thawzal adugi mapal na ay koy gi papum na magpukok piba ngami. Aduga loina na ishor na aikoi gi pap kokpi ba adu khak natraga aikoi gi punsida annauba thamoy annauba wakhal sembi ba ngami maramdi mahak asidi minungsi thawzal na thanba ishor oibagi maramna. Psalm number 119 gi verse 9 da haye Bible na aikoi bo karam hai tawradi asengba punsi holy life adu hingba phangera haibagi maramda aikoi bo takpi duna laye. Masi Psalm 119 gi verse 9 da punsi ase asengba hingnanabagi damakta asengba punsi hingnanabagi damakta kari darkar laybra hairabadi ishor na haibi kiba ishor na pautak pibi kiba ishor na pibi kiba ishor gi yathang God's law ado aikoi inba taye haina haye aikoi na ishor gi wayel yathang ado ngaklaba matamda Ishor ga aikoi yamna nakna na close relationship with Christ. Krista ga aikoi yamna nakna ba marido laygani. Karamba matamda ishor gi yathang adu inba matamda. Ishor gi yathang adu ngakba matamda. Ishor gi yathang adu ngaklaga. Ishor ga aikoi ga gi mari mata relationship ase yam nakna yam nungsi na laykrabadi. Ishor na aikoi gi punsi da soidana. Ishor gi bor blessings adu pibi gani haina. Psalm 119 verse 1 and 2, Psalm 128 adu da hai. Masigi promise masigi wasak piba sa aikoi gi damakti good news ne aphabu wa paun. Ishor na hai ai gi yathang asi illu adu oirabadi ko aikoi ani ge mari si yam nak na laygani. Ai na nangonda layraba nang na aingonda layraba nangi punsi da bor mayam ai na pigani haina ishor na promise tawdana lay. Ishor na aikoi bo promise tawbiba haraw nungay ba yai phaba punsi pibige haibasina Christian oiba punsi ase adumak yamna laiba nungaiba na thanba punsi oigani haina haibra hairaga adu natte. Sin is powerful. Psalm 141 gi verse 2 di 4 phaw yeng maganda pap ase adukki matik sakti leibane satan ase adukki matik angamba mine aduna ai koi check sindrabadi ishor dagi ngasai ishor ga nakna na laigadaba mari adudagi pam na ai koi bu madugi mari adu thadar pi ba yai. Tests and troubles changyang ba awa anang ase aikoi gi punsi da soidana lakani isin inausing. Ishor na awa anang changyang ba se aikoi gi punsi da thokhan biye yahan biye. God allows these things to happen so that we can learn how to be holy. Karigi da magta ai gi punsi da nang gi punsi da Christian ama oina awa anang thengna ribra hairaga. Ishor na madu aikoi gi punsi da yahan ba se karigi ra hairaga aikoi ase karam tawrabadi aseng ba punsi hingba ngamgadra. Karam tawrabadi ishor da depend tawraga hingsir haibado khangsunu haibagi ishor na awa anang se aikoi da pirak pane hai. Aikoi
Adugumba awaanang kaya adugi marakta we must pray and ask God to help us. Ishor ngonda aikoy khurumba tai, ishor ngonda aikoy nizaba tai, aikoy gi punsi se kaya muk tenbra. Ishor masi ase aikoy bu masigi budi losing ase pinabiyo. Adu erbadi ay gi punsi se humpu ma humdrama 80-90 years surati ay gi punsi ase loi khigani ko haibdo khanglaga madugi manungda aikoy ishor gi apamba adu de hingba ngamna ba ishor da aikoy nizagadabani hai. Ka wisdom budi losing haibase achum aran khangba adu khang nate adubu achum aran adu khanglaga aikoi ge everyday life asida apply tauba ka apply tauba madu season na ba adubu bible no wisdom haye masigi hapta asida aikoi ni yenga da base what is the biblical concept of wisdom budi losing haibase bible ge matung inna karibuno haibado aikoi yengani how to learn that wisdom madugi budi losing ado aikoi kramaina tamsin chira how can we apply it in our daily life tamsin kraba budi losing ishor ge bible ge budi losing ado nitti ge aikoi ge punsi da kramaina aikoi sijina sira what benefits do we get from acting in accordance with the biblical wisdom bible ge matung inna mahai masing asingba budi losing haiba se illaga aikoi na chatpa matamda aikoi da kari kana ba phangbra haibda masigi hapta da aikoi tumaina telap na aikoi yengmina gani ahan bada psalm 119 gi verse 1 dagi 16 powda sunday gi para aduda a careful study of god's teaching ishor gi tambiba ishor gi wahai khuding ma asibu yamna chekchinna yamna pukning changna naina ba haiba gi makha da aikoi amuk ting yengsi ishor gi athang ase kramaina aikoi ngak para kramaina aikoi ngak pangami ahan bak wahangda ani shubada what blessings do we get from keeping it ishor gi wayal yathang adu ngak pa aduna aikoi da kri bor phangbra masigi paukhum ase phangnana bagi damakta aikoina psalm 119 gi verse 1 dagi 16 aduga verse 161 dagi 168 pau do parabadi kramaina ishor gi yathang ngak kadra habage paukhum laigini ishor gi yathang ngak pa aduna kari bor blessing labor haibadu paukhum adusu dumak laigani man thim maru oiba machang psalm 119 asidi ishor gi yathang ado mahaki bible mahaki scripture aduda phongdok pi bagi maramda psalm 119 na aikoi ba maru oina tak pi duna le bible gi mafam atop da haibagumna psalm 119 asidasu punsi ase pilgrims haibadi ko aikoi ase lamlan bani haibagi maramda psalm 119 aikoi po takpi meaning prithibi ase aikoi gi yum natte haibani aikoi lamlan bani chumna dagi lamlan bo oina ngahaki thungla bani haina punsi ase bo compare taubi bible mayam da haye ko books ayam da so haye aduga psalm 119 da so haye aduna masigi lamlan bo oina thanglak liba kongthang asina fajjana chatlabadi fajjana thanglabadi masigi lambi ase fajjana chatlabadi aikoi bu eternal life lomba naida bahaiba punsi adu pigani adubu masigi lamlan bagi khongchat asida tirtha khongchat asida asoibada adranbada ishor ge pamdabada aikoi chatlabadi eternal damnation lomba naidana amang ata haibagi panthung adu yogadoribani panthung yonana ba chalakpa lambida lamlan ba oina tirtha oina chalakpada nga hak pothaba mafamne taibang panasidi ko adu erbadi how to choose the right path maru oibo wahangdi karam tawrabadi natraga karam haina achumba lambi ado achumba khongthang ado aikoi thisra haibasine khwaidagi maru oibase thazabagi punsi haibase karina utpra hairaga walking in faith ka walking thazaba haibase aikoi lambi chatpa aduga compare tawe haibadi aikoina thangliba khongthang ase thazabani haibane bible na haibase ka walking in the law of the lord hay psalm 119 verse 1 da thazaba nangi thazaba haibase karina utpra karina utkadra hairga ishor gi yathang adugi makha da nangna chatpa adubu thazabani haye amuka psalm 89 gi verse 15 da kari hai walking in the light of your countenance hai thazaba hai base karira amuka psalm 89 verse 15 gi mathung ina ishor nang gi mai thong gi mangal adu da chatpa hai ishor gi ngan khraba mai thong adu gi mangal da chatpa amuka hanna hai ge
thazaba haibse karira ishorgi yathanggi matung inna chatpa number 1 number 2 da thazaba haibse karino thazabagi punsi haibse karino thazabagi punsi haibse kari sunate adubu ishorgi maithong adugi mangal aduda chatpani hai walking in the law of God ishorgi yathang makhada chatpa and walking in the light of God's continent aduga ishorgi maithong gi anganba mangal aduda chatpa haibse are not two different things ase tongan banate ishorgi yathang matung inna chatpa ama ishorgi maithong gi mangal da chatpa ama tongan de mase ani che chap manai ko ishorgi achumba ishorgi maithong gi mangal adu da chatlabadi soidana ai ko ishorgi character adu ugani karira ishorgi character di kadai digi ubra law adu digi uwe ko isin inausing aduna ishorgi ngan thokraba mangal adugi makhada chatlabadi ishor bu taseng na urakani ishorgi lamcha chajat mahaki character adu seng na urakani adu oirabadi soidana ishorgi lamcha chajatuna ai koi ngon desu changlak le hairaga ai koi su lo ngakpa ishorgi logi makhada chatpa haibadu oiragani adu oirabadi soidana ai koi gi punsida faith thazabagi punsi habda ai koi laikhre habisini ishorgi wahi ai na nainaba matamda ishorgi wahi na ai bukari pibiye ishorgi wahi ase Psalm 119:105 te yengma kanda it's a light unto my feet haine aigi khongi mangal ni haine aigi lambi da ngaliba mangal ado ishor na haki wahi siniko nangki ahingba Bible siniko haine ishorgi wahi nainaba asina ai bu kri tawi Psalm 119 gi verse 9 gi matung ina cleanses us ai bu sengdok hanbi ene Psalm 119 gi verse 133 gi matung ina ishorgi wahi nainaba matamda guide our steps ai koina khong thang gadoriba khong thang asibu phajjana guide to bi lamjing bi lam tak pi ne ishorgi wahi nainaba matamda Psalm 119 gi 101 verse te yeng makanda prevents us from the danger of the evil way phattaba lambi aduda taraga sigadaba amang ata thokadaba adudige ekoi bu ngak thokpi hai ishorgi wahi asina ko adudi ishorgi wahi se kayamo ekoi gi kanabra ko ishorgi wahi padrabadi aikoi gi lambi adu mamgani ishorgi wahi ase naina drabadi aikoi bu sengdok piroi pamna yom sillaga leigani ishorgi wahi ase naina drabadi aikoi na thangliba khongthang tirtha lakpa khongthang ase panthung pam mapam aikoi khangba ngamna roi aduga ishorgi wahi naina drabadi phattab lambi adu dige aikoi bu ngak thokpi na ba kana adu reira so God words is a seal aikoi gi damakti adugumba ngak thokpi ba posak amani ishorgi wahi ase aduna ishorgi wahaina ekoibo how to be wise kram haina asingba oigadra apangba oigun haina Bible na yamna haine and how to live in freedom and peace aduga karamai tawrga ningkha tamba punsi ado amasung ingtha tapthaba punsi ado ekoi hingba ngamgadra haibase ishorgi law aduna ekoibo utpi yam phajabani ko Psalm 119 gi verse 7 through 11 aduga verse 133 adudi yengba matamda ishorgi yathangak basina ekoida kari kana ba bra masina aikoi bu singhan biye masina aikoi bu ningkha tamba piye masina aikoi bu ingtha tapthaba du piye hai ko ishorgi wahi ase munna naina ba matamda take away masigi para sida koina lausin gadaba dikrira a careful study of God's teaching reveals us that the commandments of God is everything haibani ishorgi wahi munna naina ba asina aikoi bu kari uhan bibra ishorgi yathang atuda pumna ma ase leire haibse uhan bi Psalm 119 verse 1 through 16 aduna aikoi bu maru oina takpi basidi kari hai maduda blessed is the one who walks according to the law of God ishorgi logi yathang adugi makha pon chatliba hingliba ngangliba chariba thakliba adu yai phabani bor phangbani haine aduna aikoi ne ishorgi yathang ase ngaklabadi soidanamak madugi taubiman khangba ishor oibagi maramna aikhoina magi wa ilabadi magi yathang ngaklabadi many blessings followed ko bor mayam aikhogi punsi da phangani hai ko aduna ishor gi yathang asidi ngaklaba matamda aikhoi aranba du tawning loi aduga aikhoi bu ishor gi yathang adu ngakpa matamda aikhoi bu ikaiba mirai bi ba adugi punsi da ishor na hingal loi hai take away ishor gi wai phajana naina raba ko ishorgi logi makha da chatlaba aikoi gi punsi da bor adu lai hai mathang da aikoi amuk yengse Psalm number 90 that teach us to number our days natraga teach us how short our lives are aikoi gi punsi se kayamuk ten bra haibadu uhan bi ho haina haine ko
ईश्वर का अखोई कंपेयर तौरगे येंगसे इसिनि नाउसिंग पुंसी सांगबगे से ईश्वर के येंगसे ने को Psalm 90 Psalm 102 Psalm 103 अदुदा पारबदी ईश्वर का अखोई गे पुंसी असे कंपेयर तौब कांदा करमाइना लेब्रा हाबगे पाउखुम अदु हौजिकी चैप्टर सिंग अदुदा सोइदना पाउखुम अदु लेगनी मियोबगे पुंसीदी याम तेले ईश्वर का कंपेयर तौरबदी ईश्वर दी who lives forever मतम लोइबा नाइदना लोम्बा नाइदना हिंगबने अदुबो मियोबगे पुंसीदी याम तेले ईश्वर की मिट येंगददी Psalm 90 की verse 4 दको चाही लिसिंग अमा असे पुंग अनि अहुम नत्रगा अहिंग अमा अदुगुम खक्तने हाइना हाइने मियोबगे मिट येंगदा चाही लिसिंग मदो ईश्वर की दी पुंग अनि अहुम गा चप माने हाइने Psalm 90 verse 5 6 Psalm 103 15 16 की मतुंग इन the strongest human मियोय बदा अकोइन अकन बने अंगम अथौने मादी खुदकन पांगन बने हाइना हाइदे बसे ईश्वर की मिट येंग दे करीरा weakest plan पाम्बी यामना असोनबा उ पानबी अमगा चप माने हाइना बाइबल ना अखोय बो हाइबे अदुदे अखोय की पुंसी से कयामुक फ्राजाइल ओइब्रा को कयामुक नौब्रा कयामुक ten bara kayamuk son bara habdo Bible na phajana uhan bi aduga 10 khraba punsi adida asida Psalm 90 gi verse 10 da ekoi gi 10 khraba punsi asida ekoi nungai ba na khakta na thande our short lives are filled with hard work and sadness thaba kanna suba aduga milu pirang sin thapa awanang kaya thengna ba asina yom sile hai okay 10 khraba punsi asida nungai bagi saruk adudigi awa bagi saruk ne hele hai na Psalm 90 verse 10 da hai adubo Psalm 90 da ekoi bo mo ka hai bi base ishor na ekoi gi 10 khraba punsi ko yamna fragile oi khraba punsi asibo ishor gi na aduk ki mati care to bi he ko good news ishor na ekoi bu tele ko mangi punsi se ha base khangle ekoi bu nung si bi he ekoi bu care to bi he ko ekoi bo minung si thauza adu ut bi hai Psalm 90 gi matung ina miyoi ba se kari ga changdam na bra ekoi amuk ting yeng se ko miyoi ba se Psalm 90 gi matung ina ayukta haurak pa napi asangba aduga chamma nai hai ayukta di phajana liklao kari yo phangba gi maram na tagat tagat tanau na haugal bu su by evening it is dry and withered ka nungthin oirak pa matam da di nung saduna kari duna yeiba matamda napi adu kang tharakpa khuidarakpa aduga chapmana bani miyoba gi punsi se ayu haugalaga nungthin kenba aduga chapmana hai amuka miyoba gi punsi ase the length of our days is 70 years or 80 if we have the strength haine miyoba gi punsi ase kayamuk sangdra life span ase humbudra 70 years ne hai natraga maripudra 80 years ko adu su karamba mising ma ase yamna khutkan pangan ba I mean hakchang mo so phaba oirabadi haibane adu bo miyo bige punsi se 70 years adu da Bible na lepi bine adu di kyamuk ten bra isin in housing ko adu na ten krapa kayamuk ai ko ge punsi ase ten bra haiba se khangba asina neti ge punsi da ishor ge apamba adu da ai ko hingba ase yam darkar lei hai ai ko khandar ge yeng se yam ten khraba punsi asida nang ai ishor gi damakta kari tawba ngambra take away masida aikoina amuka losin ba yaba aikoi punsi da apply tawba atu di karira we must have this wisdom that our lives are very short aikoi gi punsi ase yam teleko haibase just information knowledge adu khak natraga adu khangba khak natraga madu gi manung da karam haina hingadra habge budi losing adu aikoi leigedabani haba aikoina hingliba punsi asi the limited chahi asi the limited ne Bible na kakpi khre 70 80 haina aduna Psalm 90 na aikoi bu takpi ba se karira ishor na aikoi gi punsi 10 khra punsi adu aduk ki matik lu na khanbi hai when we understand this Bible truth masigi Bible gi achumba se aikoina urba matamda aikoi soidna asingba adu oirakani aduna masigi budi losing asina aikoi bu ishor bu thazaraga ishor gi wa illaga hingna na ba mateng panghangadabani hai ko isini nausing ekoi gi punsi asi yam ten bani ten le hai pa punsi adu khangba adu khaktana loi ganu hai bani Bible na hai bade adu bu madu do wisdom hai badu lai hai bani buddhi losing hai badu lai raga karamaina hingsira kari wangangang sira kari chinjak cha sira karamba punsi hingsira hai badu khanglaga hingo madugi manung aduda
madu oirabadi nangse asingba mi haina Bible na count tawbigani hai. Okay, makha yengthase the Lord's taste ko ishor na changyeng ba. Ishor gi changyeng ba. Psalm 81 verse 7 through 8. Tuesday ge parado da. Aikoina Exodus chapter 17 verse 1 through 7 adu paba matam da wari ama owe. Israel macha singna Egypt gi thorak le hairaga hujikti Rephidim haiba tampak adu yaurakpa matam da makoina ishor bo complain tawe. Ising leitre. Aiko ising thakningai leitre. Aduga makoina khale ishor asidi aiko gi irakta leitre. Ishor asidi angamba ishor nate aiko bu ising phau pi thak pangamde. Ishor nang ishor oirbadi aiko bu kadai da ising pi thakira hain ishor bo makoina test tawe haina khalle. Adu matamde ishor na makoy bu ising pibi Moses bu haye Moses nang ko nungjaw aduda nangi chai duna umrak yayo nangi chai aduna nungjaw aduda yayo haike nungjaw aduda Moses ne yaye ishor na ising piraga Israel masasim bu mabuk thanna thakhanki aduga madugi Rephidim da makoy ne ising thakkiba nungjaw laikiba mapham ado ishor na Meribah haina mapham adu thon le maming thon biki Maram dikri haibra Israel masasingna mapham asida ishorbu magi ishorbu thazaba laiterga makoina changyenge haina Meribah haibage mingthol ase piki Israel masasingna ishorbu thazaki de ishorge promise wasak ato aina nokoibu take care tawbigini aina nokoibu loina bigini haibado nokoigi award pamaga aina pigini haibage ishorge watak ato makoina thazade kauthoke aduna ishorbu makoina changyeng tawke Exodus 17 gu wari ne adubo ekoina Psalm number 81 aduda paba matam dadi ishor na Meribah ngasai ishor bu changyeng ba ado in a new way anawba lambi da mana amuk pusilarga ishor bu nakoina changyeng ba do aina nakoi bu changyeng bani nakoina ai bu changyeng bani ta aina nakoi bu changyeng bani haina Psalm 81 da hai Psalm 81 gi 7 da kri hai I tested you at the waters of Meribah I tested you at the waters of Meribah haine Ishor na kri hai Israel macha sing na koina di Meribah aduda Rephidim Meribah aduda na koina ai bu changyeng e haina khalle adu aina ni ko na koi bu changyeng bu do haine Psalm 81 da Israel macha sing na ishor gi wa in da ba matam da ishor bu thazararoi hai ba matam da ishor na loki ba test adu ma koi fail tawki Psalm 81 na koi bu kri tam bibra yam maru oiba para ani Meribah gi para ani ado ekoi bu tambiene ahan bada krino ekoi na logdo ba para ekoi da tambi base God's people must not make the same mistakes their fathers made in the past ishor gi macha singna ishor gi mi singna makoi gi mapa mapuna hau ki ba punsi da ishor ngon da lanja ki ba adu gi aran ba amuk hanjin na tawroi da bani hai base ekoi bu takpi Israel macha sing hanjin na ishor bo changyeng ki ishor bo thazade makoina ishor gi damak ishor gi mayok da pap ado mapa mapung gi haktak ti tawrakhi bu hanjin na tawe adu mo masi gi parada ekoi bu takpi base ekoi gi ipa ipu ekoi gi hau ki ba charon suron da lalak ki ba tawrak ki ba pap ado amuk hanjin na tawguno don't commit the same mistake again and again hai second ani shuba para ekoi da tambi base makoina ishor gi Test ishor gi changyeng bado soirabasu fail tawrabasu ishor bo makoina against tawrabasu ishor gi mayok ta leirabasu ishor na di makoi bo kri tawbiye magi thauzal minungsi adu pibiye makoi bo thadok pi de hai yam phajai ko ishor ase minungsi chawbane habdu utpi no matter how much we fail aikoi kayamuk soirabasu aikoi kayamuk pap tawrabasu ishor gi thauzal se ok le haina ngasi phawde aikoi da lo thokte ngasi phawba madugi thauzal ado aikoi bo utpi duna lei Israel masa sing do utpi ki aduna madugi thauzal do ngasi su aikoi gi irakta lei duna lei habse aikoi na khangse Psalm 105 da aikoi bo Bible na kadi haibibra ishor na awa anangi matam ase aikoi bu changyeng na napapirak pani hai ishor na aikoi bu changyeng e haibasidi aikoi khangye isin ni nausing adubu ishor na kari gi damakta aikoi bu dandi pibra haibagi wahang se amalai changyeng e haibadi khangye adubu kari gi damakta changyeng ba adu de ishor na dandi pibra when God punishes his people ishor na magi missing bu dandi punish piba matamda he wants them to learn from their mistake makoi gi asoi ba adu de gi khangsuno haina ishor na dandi pibane nangbu nungsidraga nangi napap ki matung ina nang si phangkro haina ishor na piba nate yam phajaba parani isini nausing ai khoi ngon da awa nangi dandi ishor na pirak pujen napap ki matung ina phangkro haina piba nate adubu nangi pap adu de gi halao
ko nangi asoiba adu laye haibadu khangsunu aduga inakta mo ka halaksunu haiba nungsibagi dandi ne hai ko masidigi kari para aikoi tamjaba yabra. When sorrows comes in our life ko awa anang aikoi gi punsi da lakpa matamda ishor aikoi ngonda leitre haina khalloisi natraga ishor na aikoi bu nungsidraga aikoi ge pap ke atoman aikoi bu dandi pi haina aikoi khan pharoi ase khan ganu adu khango madudi awa anang aikoi bu changyengba aikoi ge punsi da lakpa asina nang aibu mateng pangbi karamba mateng ai ase kadai da leiribra ai gi asoiba kri leibra habdu uhan bi habse khangse ko ishor na aikoi bu dandi pi ba matamda awa nang aikoi gi punsi lakpa matamda aikoi pap ke atoman ishor na nungsi draga dandi nangi damak ta haina pi bene haina khan phade khan ganu adu awa anang lakpa aduna o ai ase pap tawbagini na o ai gi phatba asi leina habdu uhan na bagi mateng pangwai adu ga hujikti nang ai kadai da leibra habdu hek khangba matamda ishor na aikoi gi damak another chance amuka pibiye adudi kari mabu kauraga ishor aibu pap asidigi lawthokpiyo aibu kokpiyo haina amuka haijaningai matam adu pibiye. God is testing you and me today. Ishor na nangbu aibu changyengduna laye. Let us learn to see where we are when He is testing us. Mana aikoi bu changyenglingai da aroiba ultimate or the end panis adu aikoi bu kon bagi dandi adu pidringai da mana aikoi bu changyenglingai da nang ai kadai da leibra haibadu aikoi thidok pa mathau ta matam adu oire haibase ngasi gi take away oisi. Wednesday gi para adu de maka Psalm 141 Psalm 141 the kri hai deceitfulness of the wicked way natraga the way sin works in our hearts ko aikoi gi thamoi da aikoi gi wakal da pap na karamai na karamba thabak tawbra haibadu aikoi Psalm 141 de yengbinasi. Psalm 141 da ningthok David na ishor ngonda pratna tawe karigi damak pratna tawbra ko Psalm 141 ase protection ishor ai bungak thok piyo haibage pratna ne David na tawbase David na ishor bu magi pap adu tiki ngak thok pi na ba haijaki David ase awa anang taba magi khudong thiningai ma bu yeng thiba mi sing evil people phattaba miyoi singi khutta ma ase khudong thi pham da leire awa anang ta ga dore ishor aduna aibu protection pi yo ngak thok pi yo haina Psalm 141 gi verse 9 amasung 10 adu da hai aduga amuka ko the poet is also in danger from the sin in his own heart hai external mapanda gi mabu mina phattaba tawraka doba adudi ngak thok pi yo haiban adu khak natraga David ningthau David ase magi thamoi da pap leire haibsu mana khange hai aduna mahaki thamoi asina khwaidigi sathiba magi damakta adugumba danger point aduni habase masidigi aigi thamoi asibu sengdok hanbiyo masibu ngak thokpiyo haina ishorngonda mana ni jeki. Psalm 141 gi 3 verse 3 amasung 4 adude yengba ganda David na ishor da haye ishor aina kari haigadabno ina kari tawgadabno haiba adu phawba nangna control tawbiyo aigi wangang sangang asinang na control tawbiyo pap adubu pap ne phatte haina haidok pangam ningai adu da lep pangam ningai adu gumba thona adu pibiyo haina ishor bu ni jeki yam bajapa pratna ne. Psalm 141 gi verse 4 da pap se kram haina tawbra haibdo aikoi bu uhalle ahan bada pap ase sin starts in the heart aikoi gi thamoi da howe haina Psalm 141 gi 4 adu da haine karamba pap aikoi thamoi da hobra ga want to do evil apamba ase hana conceive tawhan bani pap to tawning ba mi gi pot huran ning ba mi gi mitu mi wa la ning ba adugumba apamba ase aikoi gi ahan bada thamoi da pap ase apamba gi pap ase hana change hai ani shubada hojikti pam khrabani na to do evil phattaba do thabak oina action oina acting oina thokningai aikoi bu pap asina thabak tawe aduga ahum subada to accept evil hojikti pap adu aina tawkhrabanina aina pam khrabanina aina tawre aina tawkhrabanina ai yare asine pap ki magi process adu ko yam danger ne isini nausing ahan bada nang bo hekta thabak oina pangthok nangi wakhal de saitan apam badu phawhalle pam khrabanina nang lawrani tawrani action thokrani nang lawraga action thokrabadi nang pap adu bu yaja khre habani masine pap na thabak tawbase ka kramaina ekoi lan thoksera Psalm chapter 1 gi verse 1 aduda pap asina ekoi bu kari thokhan bra habado ekoi bu uwe ekoi bu udhanduna lay sin prevents God's children from following God and obeying his commandments
Pap hek leikrabadi Ishor gi khong thang aduda aikoi bu chat halaroi pap hek leikrabadi Ishor gi yathang sing adu aikoi ngak laroi Psalm gi Bible na aikoi bu kri tambie to control what we say aikoi na kri haibra aikoi gi sindagi kri thopra bse control taw haina aikoi bu tambie ne maramdi nang wondagi nang gi chinban gi thorak pase nang gi wakhal da hana phawba adu ne because you have that once nang gi apamba adu leiba gi maramna nangang thokpane adu na nang kri ngang thokpra adu phajana control taw hai we must choose our words carefully ngang thokri bo wahai adu karira hai badu phajana nang khallaga ngang tho hai pangang ngang ganu hai bane ko sam gi Bible na aikoi bu tak pi bse ko aikoi gi lei ase aikoi gi chin ase aikoi phajana control taw rabadi aikoi Ishor gi apamba punsi adu di hingba ngamgani aikoi gi leitol ase aikoi gi chinban ase aikoi control tawdraba asoiba awaba aibse aikoi gi punsi da soidana thungani aduna David ningthauna Psalm 141 da haibase external ko aduga internal temptation adu ngak thopiyo haibane phataba mayam na mabu attack tawdare Ishor ngak thopiyo number 1 number 2 da aigi thamoi asi su phatte aigi thamoi phataba asina hele masidiga aibu kanbiyo haina ningthau David na haije ki adugumna isini naw sing asi so aikoi gi thamoi ase senghanbiyo ai se phatte mi se phatte haidngai da ai itom da bohana sengdo hanbiyo ai se phattabani haibse aikoi gi prathana oikedabani take away masidiga aikoi na lawgadabadi krira Beware of the internal temptation that we have in everyday life. Nitti gi punsida nangi hakchang manungda nangi wakhalda natomda da leiriba adugumba saitan gi athemba adudigi lapthokna na ba kanna check shilo haibse aikoi khangadabani. Aikoi na kari ngangbra, aikoi na kari khanlaga leibra, aikoi na kari tawthok libra, aikoi na kari set charibra haiba pumna ma ase aikoi phajana check shillaga aikoi hingadabani maramdi Pumnama ase wakaldigi thorakadabani. Pumnama ase internal temptation ni mapandigi lakpa athemba nate adu nasadigi thorakpa athembani. Matusing adu aikoi ngaksin pam thokpani. Ko above everything pumnama asigi mathakta let us guard our heart. Ko aikoi gi thamoi ase aikoi gi wakal ase phajana guard tause. Adu oirabadi Ishor gi apamba adu aikoi masak khangna chatpa ngamgani. Aroibada Blessings of righteous living Psalm 1 verse 1 dagi 3 pawba Dharma chenba punsi oina hingba singda Ishor gi blessing bor kari leibra ka kari leibra Ishor bu ikai khumnaraga Ishor bu nungsiraga Ishor gi apamba da dharma chenba punsi oina hingba matamda Ishor na karamba blessing pibra Psalm 1 verse 1 to 3 Psalm 112 verse 1 to 9 aduga Psalm 128 da parabadi paukhum adu laye Ishor gi yathang illaga dharma chenba punsi hingba mi sing Ishor bu ikai kumna bi mi sing adu many blessing bor mayam bigani haina hai adugi marakta peace ka ingtha tap thaba wakhan leitaba ingtha tap thaba haibase is one of the most wonderful blessings that God give ka peace ase Ishor gi wa illaga Ishor ga in accordance Bible gi accordance hinglaga Ishor gi yathang matung in hinglabati aikoi gi wakhal da ingtha tap thaba du pigani hai isini housing ko ingtha tap thaba leirabadi pumnamak ase aphaba ngaktani nang wakhal do charang naraba phattaba ngaktani aduna Ishor gi Ishor na aikoi da piba bor sing adugi marakta khwaidigi phajaba bor asidi krira wakhal ingtha tap thaba aduni ko Psalm 1 asina asengba mi sing bo holy people asengba mi sing adubu upambi aduga compare tawbi karamba upambi Turelgi manakta nakalda hauba upambi aduga compare tawbi adugumba upambi aduda karamba upambi bu dharma chenba singa compare tawbra number 1 da Turelgi nakalda hauriba upan aduga compare tawbi mahayamna piba mahayamni yanba mahayamna phajaba upanbi aduga compare tawbi mana kenthadaba ko mara sidadaba adugumba upambi aduga compare tawbi Karamba mi singbo asengba Ishor gi tung ilaga hingba mi sing adumo Jeremiah 17 gi verse 7 amasung 8 aduda yengba matamda adugumba upan Turel gi nakalda hoba upan adudi it does not fear when heat comes nungsa kan na sarabasu maduda akiba leite awaba leite it has no worries in a year of drought laikang thoklaba matam nong chudaba matam ising leitaba matam dasu o aigi ising watlani haibig awaba krisu leite maramdi ma Turel gi mapanda hawraga lei aduga and it never fails to bear fruit aduga mahai pidaba matam krisu leite
ꯃꯤꯅ ꯄꯤꯒꯦꯔꯥ ꯄꯤꯔꯣꯏꯔꯥ ꯏꯁꯤꯡ ꯅꯣꯡ ꯆꯨꯒꯦꯔꯥ ꯆꯨꯔꯣꯏꯔꯥ ꯅꯨꯡꯁꯥ ꯀꯟꯅ ꯁꯥꯒꯦꯔꯥ ꯁꯥꯔꯣꯏꯔꯥ ꯃꯥꯒꯤ ꯎꯍꯩ ꯑꯗꯨ ꯇꯠꯇꯅ ꯄꯤꯕ ꯑꯗꯨꯒꯨꯝꯕ ꯎꯄꯥꯟꯕꯤ ꯑꯣꯏꯒꯅꯤ ꯍꯥꯏ ꯀꯅꯥꯕꯨꯅꯣ ꯀꯝꯄꯤꯌꯔ ꯇꯧꯔꯤꯕꯁꯦ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯔꯒ ꯍꯤꯡꯕꯁꯤꯡ ꯑꯗꯨꯒꯤ ꯄꯨꯟꯁꯤꯗꯤ ꯑꯗꯨꯒꯨꯝꯕꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏ Ezekiel 47ꯒꯤ 12ꯗ ꯕꯥꯏꯕꯜꯅ ꯀꯔꯤ ꯍꯥꯏ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕ ꯑꯅꯧꯕ Jerusalem ꯑꯗꯨꯗ fruit trees of all kinds will grow on both banks of the river mahai panba upanbisingna turelgi nakal animakta hauraga leigani hai makoigi mana adu khuidaroi makoi mahai yandaba matam leiroi tha khuding makoi mahai yangani maramdi ishorgi singhasan ishorgi sanctuary ishorgi laisang adudigi thorakpa ising aduna makoi ngonda adugumba nauhanba mahi yanhanba mana sanghanba adu piye aduga makoigi mahai uhai sing aduna ko mi mayam gi chinjak oihangani aduga makoigi una mana sing aduna awa anang tarba mi singbu hinghanba adugumba healing adu oigani hai Psalm 128 gi verse 2 amasung 3 asina aikoibu takpi basi dikrira sarga leibakta New Jerusalem aduda aikoi nungaina hingani haibase aikoibu uhanduna lay Micah 4 gi 4 aduda kri hai adugi matamda Maikada haibase we will sit under our own grapevines and fig trees aikoi isa gi hairit panbi makhada darkha panbi makhada aikoi phamgani hai Micah 4:4 gi matung ina hairiba grapevines ko hojiki darkha pambi aduga fig trees aikoi dar hairit haikre adugi pambi asibu Bible na symbolize tawbase dikrira peace haibani ingtha tapthaba adu laigani okay in conclusion in a nutshell pumna makse hapchillaga haiba matamda ishorgi wa illaga righteous people dharma chenba singdo adudidi ingtha tapthabagi bor adu lay hai aduga amuka Hebrews 11 da verse 14 16 da yeng makanda ishorgi mi singi damakta ishorni yam phajaba promise ama pi adudi special gift ama pi adudi krira a country laibak ama pi gani hai laibak anauba New Jerusalem adu pi gani Jisu Christa yaushenba mapuni shargagi mahakna mahaki yausing adubu ising yam leiba una asangba mapamda mana chingbi habse aikoina uba phangi Alan G. White The Great Controversy page 675 aduda ibi budu aikoina uba phangi ahing bagi upanbi adu maduda haugani tha khuding gi anauwa mahi mana pigani makoigi una sing ken tharoi makoigi una sing duna miyoi basingbu hakchang phan bagi healing oigani sargada adugumba anauba country aduda ka clear water yamna asengba taruba aruba ising adu tattana ishorgi singasan adudigi chentharaga laigani next to the streams ising turel adugi mana nakalda upanbi hauraga chathok chachin tawriba mi sing adubu ayingba adu cool set adu pigani hai aduk phajakraba sarga leibak ishorna aikoi damakta thaurang tawduna laye aikoi ngasi thaurang tawraba madugi damakta haibasini aikoi gi ngasi gi khwaidigi maru oiba para asidi wisdom for righteous living hojikti conclusion da ko atsengba dharma chenba punsi ama hingnana bagi damakta kari budi losing aikoi tamjaba phangbra what is the biblical concept of wisdom Bible na budi losing hairibase karira ka Bible na budi losing hairibase kari buno hairaga kari busunate it's nothing but the word of God ishorgi wahai adudani ishorgi wahai adu nainaraga madugi matung inna chatliba mising ado budi losing leibasing ni hai nang PhD degree kaya leibra nang kari invent tawkraba kari nang thidok pangamkraba haibagi budi losing do nate adu Bible gi matung illaga madugi matung illaga hingliba ngangliba chariba thakliba setliba adu Bible na asing basing budi losing leibasing haina kawe how do we learn that wisdom kramaina aikoi madugi wisdom aso phangsera losera mana haibadu illaga nainaraga matung inna chatpa matamda madugi wisdom adu aikoi da leiba ngamgani nitigi aikoi gi punsida kramaina madugi wisdom adu apply tawsira isini nausing reverence ko respect ishorbu ikai khumnaba ishorna tawguno oi tawroi nang pap tawrabdi inakta amuka lao ko hoi ai lakchege ishorbu nang ma haida ipa ishor aigidi nang natana kanasu leite nang na angambani due respect adu ishor da piraba adu oirabdi nangon da budi losing adu laikre habane karamba benefits leibra
ko kari benefits laibra kari tongjaba laibra adugumba Bible gi wisdom adu laibana sen thum yam pairaga ina kaina khullaga mina masak khangbiba oigada adugumba gi benefits ra natre a long life kuina hingba punsi hoi ngasi punsi da nang tena hinglam lobusu siba nai leidana hingba punsi adu nang phangadoribni protection from God ishor digi ngakpi senbi ba adu nang phangani being respected by others nang na ishor gi wa adu illaga leirabdi ichin housing nang gi enemy leiroi prithvi asida nang landraga leiradi mi mayam na nang bu ikai khumna beguni adugumba gi bor mayam adu ekoina phangadoribani aduna asengba punsi adu hingle haraga Jisu Krista lakpa adu ekoi ngairaga leisi tabi khraban koi mayambo ishorna thoi dok hendokpa bor adu pina bire haraga ngasi gi paran naina ba asina dharma chenba punsi ama hingna na bagi damakta masi darkar lai ko haibado madugi lawsing ado phanglaga madu apply tawraga hingba ngambo oisno ishorna bor pisino amen